Asigi Churachandpur dagi Lower Assam tamna Heroin drug Puramba Manipur macha ani Assam gi Kamrup police na Phagatkhre Assam police na Fongdok rakibagi matung ina tha sigi haukibatang amada Kamrup district ki Amingauda Kamrup police ki team amana chingnaringai oiba maong dalakpa Hyundai I10 registration number MN01AW2641 asi khamduna check tauki maduda gari adugi Thong amasung maningi sarukta soft case humbudra marida lotuna Puramba heroin drug gram chamapan tararom Phagatkhre Faraba heroin drug adu lupa Crore nipan longi oigeni hairi thaudok aduga mari lenena gari aduda lakpa Churachandpur district ki Sangai Court police station na konba Saifai Khuldagi Gogo Songtak chehi kuntraga humdoi apokpa Thangnainak Songtak amasung police station asimak na konba Macau Khuldagi Sailung Baifai chehi kuntraga mapan apokpa Thangkho Baifai haidiba miyoi ani asisu Phagatkhre Faraba miyoi ani adu NDPS eki makhada legal gi oiba thabak lokhatkre hairi